Totomsana Nongsaba ex-MP candidate sahi ahumbot lepa yararoi hana Election Commission of India na order thokre. BJP ki MLA taruk na BL Santos unakhre Manipur da miyam ki lengak lengba party ni yakhre hari. Manipur da miyam ki lenga ama thambina ba wanumba satkiba BJP MLA sangi khongset mai pak na loisilakle mathang Imphal da halakna ba thorang taunakre. National leaders sing na khanghalakpa ki matungina ngase yupung 13 tarakpada BJP ki National General Organization BL Santos na unana ba kaurokpa matung ina Manipur Legislative Assembly ki Speaker T.A. Sector Bartana lusing ba makhoi taruk Satlure, Makoi Tarukadudi Tongam Biswajit, Govindas Kon Tozam, Yumnam Kemsan, Kongban Tabam Ibom Samasung Hanagi CM and Bireni, Masak Maming Haidu Humindaba, MLA Amana Pau says the high Delhi that came Tauraga Lera Kiva BJP MLS Singi Aningba Apambapuna Mag Party Makok Tombolo Singba Singdaning Tijana Tambangamle, BL Santoska MLA Taruka Pung Amarong Warisanare, Warisanabadu the Manipur Popular Government Ama Tambagi Wapamasi, Party Nasuyar Hana Pongdorakle, Taubata di Karamba Matamda Anobolinga Amalinga the Habitu Party Asina Tubumatamda, whatever Amaluragani, parties Namakata and High Hose Bihargi Electionama Mangda, Taraga Ladibana, Maram Oidaga Manipur. Popular government ama thambagi matang da wadep ama lawba haibase khajitang matang safade maramaduna election ase November 13 fawbadadi loisilagani madugi matung haibadi tha simakta da Manipur da miyam gilenga ama semhannabagi ayaba piraklagani haibagi thajaba leire haidi Home Pisilakadabane Haidi, PM Kisan Gimakada Restart Taurabalomi Singna October Kun Pawagi Mamanga, Marilenaba document Singaloinana, re-verification form Pisalaknaba Tawal District Deputy Commissioner Hana Kamaina, notification Amathokre, Subdivisional Officer Tawal Natraga Subdivisional Lelongi Officer, re-verification form Pisalakan Haidi. Austria ki Vienna ki New Delhi tamna pairakadaba Air India ki flight ama technical ge asoiba leibadagi mamai leiraga Dubai da landing tawkre haidi noma khakta dengue positive chamaga tara oide haidi Manipur da dengue ki laisat kininga oiba thakta khumang choksina sandorakle haukiba pung kunmari khakta da state asida mioi chamaga tara positive oikhre nauna positive oirakiba makhoi chamaga tara ase hapsilagadi sahi asigi dengue naba migi masing punna lisingani ga chamaga homphumanga yaukhre mamang sahi gi record chayol sida soidana thugairaba yana leire haukiba pung kunmari da Imphal West district ki oina mioi humudra positive oirakhi sahi asigi oina Imphal West ase dengue gi laisana sokhalaba district ama oire nauna positive oirakpa makoi humudra asi hapsilagadi Imphal West district ta dengue positive oiba migi masing lising amaga changa humudra ga taruk yaukhre pausna makata na hai Imphal East district ta haukiba pung kunmari da mioi kun ga manga positive oirakhi makoi kun ga manga asi hapsilaga Imphal East district ta positive oikiba migi masing sahunga kun ga manga yaukhre haukiba pung kunmari da Bisnupur district ta mioi mari positive oirakhi Thawal district ta haukiba pung kunmari da mioi ama Kaksim district ta mioi ama Ukhrul district ta mioi ama Sandel district ta mioi mari Technopol district ta mioi ani None district ta mioi ama positive oirakhi None district ki oina sahi asida dengue naba masing mioi taruk sukhre Surshanpur dana mioi ahum Kangpopi district na mioi ama Technopol district na mioi nipan positive oikrabani haidi Dignity sokpa wafam sing thengnare haina phongdorakre Manipur ge electronics amasung print media khara da haukiba numit khara ne asida paw phongba paba amasung nainabada Manipur Legislative Assembly gi ikai khumnaraba members singi privilege amasung dignity yawba thengnare haina Assembly gi Press Advisory Committee gi Chairman A Robindro Sarmana thadrokpa cherolamana haidi Zero Sinamakata and Haibana Hiramasuki Matanga, Manipur Legislative Assembly Press Advisory Committee Oiba Mipama Pang Toktuna, Laukiba Waraki Matungina, Sigumba members sing privilege Samasung, Dignity Sopo Wapam Sing Pongba Baba Masung Nainabada, Sizinabitanaba, Apple Tauri Hadi. Port ki mamal hena yolabadi complaint tobira o haina prabuna na phongdorakre GST 2.0 gi matungina mamal hantha khraba pochai sing dukan famliba singna ariba mamal dagi hena yolabadi port leirubagi invoice aduga kona na complaint tobira o department ki maikai dagi sabsaba action lokat kani haina central GST Imphal gi additional commissioner L Prabuna na phongdorakle Imphal is ki thambal khongda leba central GST Imphal gi office ta pawmi singa unaba amada mahana hai central GST Imphal gi team na yingsinba
ꯆꯠꯄꯗꯗꯤ ꯍꯥꯟꯅ ꯌꯣꯜꯂꯝꯕ ꯃꯃꯜꯗꯒꯤ ꯇꯥꯅ ꯌꯣꯟꯕ ꯊꯦꯡꯅꯔꯦ ꯑꯗꯨꯕꯨ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯄꯣꯠ ꯂꯩꯕ ꯆꯠꯂꯨꯕ ꯃꯇꯝꯗꯗꯤ ꯍꯥꯟꯅ ꯂꯩꯈꯤꯕ ꯄꯣꯠꯅꯤꯅ ꯍꯥꯏꯗꯨꯅ ꯗꯨꯀꯥꯟ ꯐꯝꯂꯤꯕꯁꯤꯡꯅ ꯃꯃꯜ ꯇꯥꯕ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯈꯔ ꯂꯥꯛꯂꯤꯕꯁꯤ ꯇꯧꯔꯣꯏꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯗꯨꯀꯥꯟ ꯐꯝꯂꯤꯕꯁꯤꯡꯅ ꯑꯔꯤꯕ ꯁ꯭ꯇꯣꯛ ꯂꯩꯔꯒꯁꯨ ꯃꯔꯤ ꯂꯩꯅꯕ ꯀꯝꯄꯅꯤꯁꯤꯡꯒ ꯑꯣꯏꯅ ꯇꯥꯟꯅꯕꯤꯌꯨ ꯃꯗꯨ ꯅꯠꯇꯗꯨꯅ ꯃꯤꯌꯥꯝꯗꯒꯤ ꯃꯃꯜ ꯍꯦꯟꯅ ꯂꯧꯅꯕ ꯍꯣꯠꯅꯔꯕꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯀꯩꯗꯧꯅꯨꯡꯗ ꯌꯦꯡꯗꯨꯅ ꯂꯩꯔꯣꯏ ꯍꯥꯏꯅ ꯋꯥꯔꯅꯤꯡ ꯇꯧꯔꯛꯂꯤ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯃ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯄꯣꯠ ꯂꯩꯕꯒꯤ ꯏꯟꯚꯣꯏꯁ ꯑꯗꯨ ꯁꯣꯏꯗꯅ ꯂꯧꯔꯛꯂꯒ ꯊꯝꯕꯥꯜꯈꯣꯡꯗ ꯂꯩꯕ ꯁꯦꯟꯇ꯭ꯔꯦꯜ GST ꯏꯝꯐꯥꯜꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯇꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ ꯑꯃꯔꯣꯝꯗ ꯃꯤꯌꯥꯝꯗ GST 2.0ꯒꯤ ꯃꯔꯝꯗ ꯈꯪꯍꯟꯅꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ GST ꯂꯩꯍꯟꯁꯤ ꯍꯥꯏꯕ ꯀꯦꯝꯄꯦꯟ ꯆꯠꯊꯕꯒꯤ ꯃꯊꯛꯇ ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯍꯣꯠꯅꯔꯤ ꯍꯥꯏꯈꯤ Manipur hiram khudimakta inakera khunba lamdamne pothok khudimak phangli global market yahongadaba tangairi hana governor na phongdokkhre Manipur hiram khudimakta inakera khunba lamdam amane pothok khudimak state asida phangli global market ta yahongadaba khakta ngairi hana Manipur gi governor Ajot Kumar Bala na phongdokkhre Bridging Business Sense Border haba hiramda Imphal gi City Convention Center da nominini chupna pangthokadaba Manipur Global Buyers and Sellers Committee 2025 hawdokpagi thawramaduda Manipur Governor Ajot Kumar Bala, Textile, Commerce and Industry and Transport ki Additional Chief Secretary Anurag Paspai amadi Manipur Chamber of Commerce and Industries ki President Dr. Basudev Maru oiba mitunglen sing oina saruk yakhe athoiba mitunglen gi warol thamnaduna Governor Ajot Kumar Bala an hai Manipur da medical institution hospitality industries amadi IT sector da khumang chawsilakli service sector da su India amadi malangi mafam pumbada state asigi miyo kya thabak tawri loinana entrepreneurship ki lamjal da su khumang chawsilakli haike pangthokliba summit asina awang nopok lamdamgi global trade and commerce da khudong chanabagi khudong chaba piragani governor na hai sahi anirom state asida economy ga mari leinaba thabak thorom maning halurabasu ngaside IDP singsu mathau taba lenga ki matenga loinana masana masa thabak pijadona economy gi phibam phagar hanaba honaba da saruk yare lamdam asida horticulture sector da organic product kaya puthokle essential oil amadi hidak langthaki pambi kaya puthokle anobo pothok kaya puthokna economy gi khongleida mangjil thariba Manipur nupi oibisinggidamak MSME Ministry na paikhaliba Rising and Accelerating MSME Performance ki makhada Scheme Enhancement Program kya paikhatli program asigi makhada state asigi district taraga taruktagi enterprise leasing henbana udyam registration drive vendor upliftment program sing basu paikhatli Manipur da hiram khudimak ta phangloidaba polam leite adomoina mak puthokliba pothok amade polam sing global market ta phanghanaba honabagi tangai fadaba matam lakle haina governor na makhata na phongdokhi Kabul da Pakistan nongthaktagi bomb haithabadagi ongkhatnare hari Pakistan gi fighter jet singna Afghanistan gi konung Kabul da ngarang numidang athengba da nongthaktagi attack chathakre Tehrik-i-Taliban Pakistan TTP ga mari lenaba mapam singda Pakistan nongthaktagi attack chathakhibane Afghanistan gi acting foreign minister Amir Khan Multaqi na New Delhi da laktuna external affairs minister S Joy Sarkar ga wari sanaringa cherakta Pakistan gi fighter jet singna attack chathakhibane hari Pakistani defense commentator ga Madilena social media account thadropa warol amada official oina Kabul da attack chathakibagi wafam confirm to leite haidi hiramasigi matang da Pakistan Air Force amadi Defense Ministry gi maikei dagi sukarigumba wafam amata phongdorok leitri media report ki matungina di TTP gi luchingba Nurwali Mahesud ki leifamda atamnana nongthaktagi attack chathakiba oiramba yai haidi Philippines da akanba yuwa yakhre kha thangba Philippines ki Mindanao Island da akanba yuwa habagi thodokta miyoi ani Sire Richter scale da 7.4 yauna yuwa hakibaduna maram oiraga authorities singna tsunami gi warning pikibaga loinana samudra mapan nakna leiba miyoi punamak saphagadaba maphamda hongdokna bakhanganke US tsunami warning system na section warol pikibaga loinana epicenter da gi kilometer sahum na konba maphamda tsunami gi ithak ipom yorokpa yai hana laukthokki Philippines Institute of Volcanology and Seismology na su samudra mapan nakna leiriba mafam khudimakta section thorang lokhatnaba miyamda khanganke President Ferdinand Marcos Jr. na oirakliba phibam asi kopna yengsanbaga loinana miyamgi mateng pangnaba akhanaba thorang lokhatpa haukhre haidi